Friends mayam hojik ngasigi oina FIFA World Cup ki ngasigi match se kenogi khoi ahingi nongyai matung pung 12 makhai adumai oramgani ko Belgium ge Spain ge tare ngasi se aduga hoi mayam na kana gumana phongdok puslai Belgium na ngambase or aduga ayamana di Spain na ngamgani habagi adugi suggestion du da ayamba tawnare ko survey da kai da dum online da phangmane ayamana Spain da supporter si yambra natraga Spain en haibagi ra aduma di sabsana khangde Spain na ngamgani haba masingna bodi hele ko aduga aikoina sida yengba yabase aina mayam da sum thamjaningi se Belgium gi laikiba magi history hai tare ko aduga Spain gi sumagi football history se ai charakpa brief ana thamjagi yamna detail oina changroi ge habadi adum sakragadi videos khara sangane ko aduna yamna maru oiba points khara ai mayam da ningsingjaram ge ngasi match hodringai da aduga mayam gi side gi so adum apamba keno singdo ai kanana ngam haningi habado adugi ani team ani si manungda comment thambiramo aduga ai si yare makai adum reply tawjarake ko aduga aina mayam da ai gi chinnaw sing ai gi viewers sing da haijaning base channel asida nawna changbe khoi chinnaw sing na ai gu support to vivo aina channel asibu subscribe to sinbiramo aduga mayam gi tawbiman su kaujore haiba wafam sim ahan da thamjage adudi hauze khoi point da la asi akoina ahan bada yengba yabasi Belgium ga khoi Spain ga comparison macham thai mayam thamjage ko agoi Spain si mayam dum khange Spain di yam haibada dum maming chatle natra Spain si hana medal kya to top medal so dum low khre aduga ahi badum sanari kya masu yaure Spain gi manungda aduga akoina sida nisingba yabade Spain si World Cup se FIFA World Cup ta amul low khre ko one time low khre 2010 gi FIFA World Cup se Spain da low khre aduga asi khaksuna ta Euro Cup ta ahum amasu low khre ma se 3 times Euro Cup low khre ko adun medal phani yamna low raba yamna experience lai raba football gi lamda world ranking da dum top ta lai riba dugumba team amane Spain gi national team se sima lai re ko aduga khoi Belgium om da lakse Belgium gi oina haju phobu gi oina FIFA World Cup se amuk phul lowdri ko ma se ngasi phobu da FIFA World Cup se lowba amuk phul ngamdri Belgium se aduga atopa gi main event adugumba trophy lowkiba adugumba su laite ko adagi hoina kenogi magi khwaidi gi Belgium gi oina khwaidi phajakiba magi tanja haraga de 2018 da tawkiba Russia da tawkiba FIFA World Cup se sidawdi ma third ta gibne third place ta lai gibne ko adu first second fu ma ta bangam kideba aduna khwaidi gi phajakiba magi record pudi oya 2018 gi Russia gi game se aduna tana atopadi Belgium gi side gi yamna koi gi achievement si yamna unique oiba dugumba di thamba laitibi Belgium gi oina di adubo koi gi critics sing na haibi gi matungina handaki game sida di Belgium sudum yam phajana dum sanaraga lai ko aduna masina maram oira kanda koi gi Spain ga thengai na budu so Belgium si no ko do man de have wafam dum so dum tonga channel sing de media sing phongdong dare ko aduna just akoi yengase adi real game dula kanda kamaina tawgi habadi yengase adu ngarangi Morocco ga France ki film do du tahan bi daba adi game ni na amabudi ngamdini ko game to bisa amadi ngangbani amadi podui ne adu tar so kidan competition tawraga taknara satla kanda tu hauba ka buduna yengbo su nungai dana koi audience ta so adu ngarang Morocco gi dumati pura flop sakre ko Morocco ga France ki do adu ngasi di adu gi thak to hen bi dabo oirasano ani ba phajana dum yam phajana dum sanaba oirasano koi du su yengba koi du su interesting oina bai tare aduga mayam gi wakhan su kai lagi ha team ani si gi matang da adu su mayam na dum comment thambiramo aduga koi yengi ba mayam puno se knowledge oi bi ya ba dugumba yawri yang si comment section da gi ju para kanda okay judi ai next ki video da mayam puna thengnarasi adu ano video kya ma so ai thak ka do leiri next video ngai minarasi ko judi